Assam Rifles na mihatina hato pikraba thangjam manorama chanu na laikidaba chahi kungamathai mapung parakpa ningsing thoram pangtokre. Thokriba lanan sida maitei amasung kuki animaki victim oihoraba IDP singe justice pangnaba punna hotnaminaba mathau tai haina ifomna phungdokre. Kuman lampak area da tongan ba group sing na demand torokpagi mayota wakat mifam tathakre. Amadi ising ichaw da sokhalaba state singi manungda Manipur gi lupa crore 18 lakh kun yauna lupa crore lising nipan henba senpam center na kaithokre. Kurumjari Mami TV na sandok chaba Manipuri pau meeting tabiri bapumna makpo ELANGBAM DILPARANI chanuna taramna okchari haujik pau sandok na pizari. The Working Committee of the Apunbal Love Thangjam Manorama Memorial Charitable Trust amasung imung manung na punna sinduna taraga tarelak suba Assam Rifles na mihatina hatok pikraba Thangjam Manorama chanuna laikidaba chahi kungamathoi mapung farakpage thauram mahaki pongna famlamdam bamon kampuda miyamna hikat laikat tamduna ningsing thauram pangthokre. Thauramadu mari lainana Apunbal Love ke coordinator Funindo Konsam na fongdokibada human rights amasung democracy da ahen midyeng thamnarakthna UN amadi international law singi midyeng makada lebak kaya gi furup cha sing na maromdom lepchanaba gi khudong chaba kaya phangjaduna maromdom lepchaduna malem asida awang anem yauduna punna chawkhat minabagi lamjenda saruk yaba phangnarakle adubu iramda Manipur asidati miyoiba amagi phangpham thokpa fundamental rights amasung freedom khudingmak phanghanlaba ihau kaya hauriba asibo National Security Act NSA amasung Law and Order gi mingda political history nainadana lalhauba namthanaba gi mingda malem gi mafam kaya da chatnadraba National Security Act 1980 amade anawba law ahum haukiba July 1 2024 da Act onduna India gi mafam pumbada chatnaba haukiba sina chingba kyani hariba anawba criminal law ahum aside yamna sathiba mi amabu maral kaya pishinduna matam sangna police custody da thamjinba yaba arrest memo yauduna mi faba punba yaba kya yauri mayam asigi mathakta yamna maru oiriba khudol ama oina north east amasung Jammu and Kashmir gi mafam khrada maru oina Manipur miyam gi khwaidagi maru oiba right to life cha chawna singnaba khaktana thana atai fundamental rights mayam ama Khongoi nariba draconian black law haina khangnariba afaspa 1958 lisang sitna lamdam asida thamjillaktuna security force singna yamna tamthina amade maning tamna tawningbata tawduna lamdam asida chathaduna lakli maram aduna masigumlaba tamthiraba law sing maru oina afaspa 1958 ase lamdam asige miyamna muthat minanaba mathau tai haina phongdokhi pointi asuma Manipur de mihan mayam satagre atubu monormagi mihat asidi masidi hana togi mayam de tongan mai magi jesi natraga tongan belup mayam amna haibadi leiba armed forces special project muthanaba natraga na maduda generiba security forces mayam to punishment pinana bagi adum tongan pong mayam sange adum monormagi sujiti Manipur de leiba tongan badung ba civil society organization mayam nipu yang kai ne punchalaga the working committee of the Apunbal Love akan ba yamna heta angpa phangba dung ba struggle mayam ama koi chadagi madugi moroiba anamdi number 1 the armed forces special project 1958 mutatpa lokopana taba mutatpa very clear then second point adung ba manorwagi yamna tamthiraba mihal da chenari ba security personnel sing maruina koi 17 Assam Rifle gi council do mokoi matak da matik sawa befitting punishment piba sigi demand to koi tam lunga si phokta koi lakle adu lakini point di si operator gi kari commission gi report mayamam lekre adu modu table togduna natragana Manipur miyamna koi taliba demand ase masi spa 1950 ase masi mudak kadabani natraga modu chenariba security personnel sing do miyar adu chenariba security personnel sing natraga air 17 ado modu punishment piba gi wafum do. The Extrajudicial Execution Victim Families Association Manipur ifamgi tararagatarurak Soba Foundation de respect the rights of the victim haiba chimda ngasi palace compound leiba lamyan basanglenda pangthokre
Thoram aduda Manipur Human Rights Commission ke member Kangjam Khagendra Singh, Amkil ke advisor Anandi Khagembam, DM University Department of Political Science ke Associate Professor Dr. Noni Arambam, Manipur University Law Department ke Assistant Professor Dr. Sapam Dilip, IFAM ke Council Ningthau Khongjam Subhash Chandra, Youth Collective Popper Manipur ke Coordinator Ahibam Santhoi Shanu, Progressive Alliance Manipur ke Executive Member MD Islahuddin Amadi, IFAM ke President Renuta Khelambam na Mathang sitna athoiba mithunglen oina saruk yakhibaga loinana fact encounter da laikhidraba imung manungi miyoi sing amadi housing relief camp sing da lairiba IDP sing su thoram asida saruk yakhi thoram asiga mari lainana ifam ge president Renuta Khelambam na phongdokkibada ifam na matam kuina dage Armed Forces Peace and Power Act 1958 ke marumda lamdam masigi miyoi kya security force na maral kya pishinuna fact encounter chathakiba sing adugi mayukta victim sing adugi justice phangnaba changchilakiba khongjang adu ngase so victim kya gi justice phangba ngamdana India lengak nam sinduna thambire masida natana haukiba 2023 May 3 dage maitai amasung kuki furuf ani ge marakta thokliba lan asida victim oi horaba sing asigi justice ngasi fawu phangdana laide masigumba victim sing asigi justice phangnaba hotnabada leminariba community pumnamakna amata oina hotnaminasi haina phongdorakle Loinana Foundation Day Asigamari Lenana UN gi guideline gi makhada guiding principle on internet displacement kauba lyric amasu release tauki khogi UN gi international guiding principle on internet displacement haiba lyric ase UN gi guideline gi makhada phongjabani aduga masigi thoram asida akoina maruina ikhomga mari leinana akoina thim amakak thamjai khogi respect the right of the victims and aduga sigi akoina maruina ngasigi thoram asida akoina haijani badi ifam haribo organization asisu Armed Forces Special Power Act ki taina takhingna nanglaba lisang sina Manipur ta tharakpa akoigi miyot minai misi mina fact encounter thadu kaya da lei raba akoigi victim ama oina aduga all form of violence hai ta tungan ba mi hari kun kaya ama leigre aduga ngasi mak thogi ba Manipur da kogi 2023 sidagi chatharagli ba kogi community kuki amati mete ani gi lan sigi marak sida thoi ba victim sing asidi akoigi wakhalon di victim ni Manipur ja thogli ba sing ase tungan ba mawongda matam gi matung ina tungan ba sabong lawraga akoi da miyot minai kaya ama chatharakpa Manipur praja miyam na ngasi thengnari ba awa ba sing ase thengnari ba akoi gi victim sing da di chapman nei khaba sine ba mihal khenaraga su ngasai gi asfana fact encounter da khenaraga su tungan ba magi koi gi non state na hat kera lehori ba koi gi nupi angang da chatharakpa thong sing du di chapman nei nei haijaningi aduna sigi kaino sida koina lecture raga akoina victim ama oina haiba tare internet display Imphal East ke manung jana laiba Kumal Lampak area ke nak ya tafam liba dukan singda tongan ba group singna toina demand tawrakpaga mari leinana Kumal Lampak area da dukan fam liba tongan ba community singna punna yaning da phongdok tuna Olympia Mall mamangda wakat mifam famkre wakat mifam aduda sarukya kibi amana phongdok kibada hariba area sta dukan fam ba amri tongan ba business macha tawjari ba sing asig mathakta Pik pachawa khaidina tongan ba group singna demand toina tokshilakpa asina maram oiraga karba tawjariba singi mafamda awaba kaya mayuk na hale masigumba demand sing asi matungda amuk hana tawbiganu loinana mari lainaba lengaki authorities singna su midyang jangbiduna makhoibu ningkhatamna dukan famba yahanbiu haina appeal tawragle Mafam asida akoina darna phamjaribase akoigi asigi building khatanate Kumal Lampak area khudimmakna support tawdana ngasi darna phamjaribase akoigi nongmagi asigi chara tandana akoi isa gi talent puthokna dana demand puthokna dana leiriba mafam asisida Zat ke amana pullaga asisida angam ba masa gi talent puthokna leidana taliba nongmagi chara taliba mafam asida demand ke ama lagdana pikpa chawba makhal ke agi demand lagbana maram oidana akoi nongmagi piba ngamdare waba nongmagi waba henjelae aduduna demand tawriba singnasu mi tawbidana ba request tawjari aduga miyeng mayamna leader singnasu sigi Kumza English singani ga kunga mari ge January gi tang tarada wangu sabal maning maichak pi chingda ching
Singchan Bajatpada, Laibaktiva Togo Amada, Wangu Terakong Gram Panchayat, Wat number 7, Akasoi Dagi, Mioi Mari, Laikidaba to the Yaukiba, Oinam Roman Gile Horiba, Imung Manungi, Mayumakai Sabikiba, Adugi Matanga, Oinam Pramodinina, Yum Adu PMA, Waigi, Housing Lona Sabibra Natraga, Matamoduki Chief Minister Oiramba and Birena Sabikibra, Haibigi Matanga, Asing Bachumba Kangzaningi Haina, Pramodinina Media the Fondo Kibadugi Matanga, Ngase, Wangu Terakong Gram Panchayat ki Administrative Committee ki Chairman, Potsangbam Balesorna, Laivok Tiba Togdok Aduda Laikidraba, Mioi Marimak, Imung Manungi, Yum Sing Adu, Kumbi Assembly Constituency ki MLA Sana Samprem Sandargi, Local Area Development Fund ki, Lupal Lak Animakai Mukjangna, Sabi Kibani Haina Fundurakli. P. Balesorna Hai, PMAY ki Housing Loan na Yum Sananaba, Pramodinigi di Hana Beneficiary List da Yauna Laibani. Sarkar ki khudong chaba du mioi amada anirak fangba yadabana Pramodinigi yumga thangnana leiba mahaki imung manung mamhanda oina yum sananaba DRDA gi official singa loinana yengsilaba matungda tawkhibani masida pradana paisa lobikre haribadu aranbani lawkhiba leite haike P Balesor na makhata na hai oinam Pramodinigi account da first phase ki oina lupa lak lising nifugani ngakpigani Lupa lising nifuga nipan sanglakiba adugi manungda lupa lising nifu matam adugi JAC amade leka yauna yanaduna hariba paisa sing adu piraki hariba paisa aduna amu Pramodinigi mamhangi nauna yum sananaba yumfam thon ba yauna yumgi makhong atai mathau taba leisinduna thorang tawribani hairaduna second phase ki amuk lak pasenpham adugi matangda pradanda maral sirakpagi thaong yaningde hariba paisa sing adu lawbada Yaukibasu Laite, Uhobasu Laite, Hiramsida Mari Lainaba officials hina PMAY gi Makada Nona Yum Sananaba Tauribase, Hauzik Lepna Laibra, Asi Mapungfana Loshinaba Honabada, Midyang Jangbinaba Apil Taurakri. Some friends in the Nalpala, Amam, Hapaga, Makoi Mari Maki, La Animakai Animakai Pangalaga, Makoi Yumze, Sare, Sarmatunda, Nasagi PMAY, Yumado Pramodinigi, Paisala, Paisala Abamatunda. Haidi ni amana government scheme da diary scheme ni dana ani phangba yadabani dana mapogi imung manung laikai gi adagi loinana khaminar ba matungda mahaki Manipur ki mabung mamagi yumse haidi matamdu da siamna lakko matamda mogi ina kupase ubu matamda aingomda marona MLA da habi aingomda habire Para nangi jaga da lairi ba yumse kaigino sumba yum thamise athuba matamda mase aidi ama silaga sabiu haina haira matumda adumaina siamna suaingomda hairambagi instruction matungina haujiki Pramodinigi imung manung laikai gi adai JSC gi secretary punap phaminara konda yanaraba matungda hairiba aigi nakanda laijariba yathangda lairiba sina huji akoina yum sanabagi arrange tawraga pijariba aigi di ibai oina loitongmam ibohon adaga mahaki loinabi loitongmam ombi ibesa makhoi ani gi yum sida Manipur Lengaki Directorate of University and Higher Education get liching Makada, Thobal District ki Wangjing na leba YK College ta World Population Day 2025 Palanthorum ki saruk ama oina Benefits of Demographic Dividend amidst High Population Haibasida Nomagi oiba state level workshop ama ngasi pangthokre YK College ki Internet Quality Assurance Cell amasung Seminar Committee ani na punna sin kiba workshop adu haudokpagi thoramda Thawal College ki Principal Professor N Nabachandrana athoiba mithunglen YK College ki Principal Professor KH Jugindrona thoram mapu atuga YK College ki Physics Department ki Head of Department O Binoy Kumar na akhanaba mithunglen oina sarugyake Session ani thok na pangthok kiba workshop adugi ahanba session da DM University ki Department of Statistics ki Professor N Saratna Benefits of Demographic Dividend amidst High Population Growth in India aduga anisuba session da Government of India ki Ministry of Home Affairs ki thabak tagi potharaba Research Officer Dr. M. Manimohan na meeting na Nakpigani M. Manimohan na Demographic Profiles of Manipur State Haibasing asida pangthokna kananay nake workshop adu pangthokpagi nunggi oiba warol perioduna YK College ki Economics Department ki Head of Department and
Tajendorna World Population Day 2025 Palandhoram Pangthokpagi Irunina Benefits of Demographic Dividend at this High Population Haibasida Nomagi Ubai State level workshop ase college asida pangthokpani workshop ase pangthokpagi maruiba pandam de Hauzik Manipur ge context da yenglaga karamna Sanmitlon da fagat hangadage innovation amadi social development da saruk yahangadage haibasida key stakeholders sing punsillaga khana nainaduna tanja adu longnaba pangthokpani Sanmitlon economic growth fagat hanba haibasida Hauzik working age 15 to 64 years da lairiba miyoi kaya sing asibo Thauna habnaba mateng pangnabagidamag health, education, skill development amadi job creation haibasing asida midyeng thamduna jangsinba academic institution, government bodies, NGOs amadi local businessmen sing punna khusamnaduna naha sing asige pukning thawgatnaba lalong lambi kya semba sumathau tari haiki. Great honor and privilege for me to be here today to deliver the keynote address at this significant state-level workshop organized in observance of World Population Day 2025. I extend my heartfelt gratitude to the organizer for creating this platform to engage in meaningful discourse on a subject that is not only timely but also critical to our national and global development agendas. This year's themes benefit of demographic dividend amidst high population call for deep reflection and strategic action. In a world where population figures continue to rise, especially in countries like ours, it is imperative that we shift the narrative from seeing the population growth merely as a burden to recognizing it as a potential driver of State Disaster Response Fund Center na puthokpam thokpa fund adu yenglaga Manipur yauna ichawna sokhanbagi thamak lupa crore lising nipan hena kaithokre jatliba chahi asigi oina state taraga nipan gi SDRF natraga NDRF fund release toriba ase Modi gi government na hiram khudimakta state singi damak lepli haibidu takle Manipur gi oina lupa crore kun ga mapan lakh kun gi senthang asigi mathakta center na logistic oiba mateng kya pangkhre Madugi manungda NDRF team sing deploy tawba amasung Air Force ki mateng pangba asini Center na state singi ichaw amadi landslide thokpagidamak kaithokliba senthang ase lupa crore lising amaga humfuga taruk supna marifuni senfam asi Assam, Manipur, Meghalaya, Mizoram, Kerala, Uttarakhand amadi atai state sing yauri Light-minded group LMZ Manipur na chahi marigi mamangdagi lamdamasigi awana taraba imung kayada leptana mateng panglakpagi saruk ama oina haukiba me hum income jalising aniga kunga humdoige kanglopki lana maram oiraga mayum makai tangoi on kraba more ward number 5 tege lanjen raktuna Prabhavati College mayang Imphal da hangliba relief camp ta changjafam loduna leirakkiba Laurembam Indra Kumar na imungi awat apane henjilakpategi sel khrada oirabasu Tana Bahaiduna Kanchipurda Migi Tabak Suba Setpada Electric High Steel Wire na Thengbadagi Maina Chingbadagi Fibam Thina Sokpadagi Hauzik Rims Hospital ge Department of Plastic Surgery ge bed number 1 da laikkanaduna leire haiba pau social media da ubadagi light minded group LMZ Manipur na ngase ayuk Rims Hospital da chattuna Indra Kumar gi loina bidalupa lising taraga manga tengbang duna imung asigi awabada saruk yakhe Social media da awaba tabagi tingbang nirak paibasi adom gi yumda laga khong paraga haijara de haiba khaktagi wafamni social media paibi mayamna upai letraba miyoi kayana uchen chawba kaya singi mateng ni bangat natnadi upai lejade awaba taba haibasi mayum makai tumna thado pikhaba do thawai dadi hinga naba haiduna nanjenarak ba miyoi sing asina amuk awaba nangdana leiba haibase awai mathak awaba tabani maramaduna hauji makoina normal life ta mai gi yumda handandri phawdi makoi gi relief camp leiba inmate singina awaba tare haiba pause tabada yamdaba social media de lupa tarasu yamni yame maramaduna lupa tarasi mi la ama mateng bang puda koi lupa la
Security Force na lamdam asigi tampaki mafamsingda senkhai thungkhai tawbasingi mathakta chatharakpa operation gi saruk ama oina ngarang su tongan mafamsingdagi senkhai thungkhai tawbada chenabani haiba lalholup singi active cadre kya fagatpa ngamkhre ngarang su Kaksing district ki manung chana leiba Umathel Makhalai kaidagi aina thingkraba KYKL Sorepa gi active cadre ama fagatpa ngamke fagalaba miyu yadugi maming Mayanglangam Ranjit Elias Premchan chahi nifugamari ni hairi amadi Imphal West district ki manung chana leiba Mayang Imphal thana manglai kaidagi aina thingkraba lalholup KYKL Sorepa gi self stand lands corporate ni haiba miyu amasu fagatpa ngamki hairi fagalaba miyu yadugi maming Maibam Basanta Maitei Elias Boy chahi nifu wabagai chingya Kaksing district tagini Mahak miyam dagi senkhai tungkhai tawba amadi mi recruit tawbada chenabani miyoi ni hari mangondagi 9mm pistol amaga loinana maru mari mobile phone ama amadi document kaya recover tawba ngamki hari amaromda Bisnupur district ki manung chana leiba Fagaukcha ikhai dagi aina thingkraba lalholup pre-park pro gi active cadre amasu fagat pangamkre fagalaba cadre adugi maming Sarangthem Gobin Maitei Elias Maru chahi kuntraga tarukni Mangondagi mobile phone amasu recover tawba ngamki haina Manipur police na thadorakpa warol amana phongdorakle Security Forces singna khudong thiningai oiba district singe mafam khudingmakta search operation amadi area domination chathakre ngarang su National Highway 37 Infanjiribam lambida potchai puduna lakba gari chaniga kuntra kamari security ga akanba section thoranga loinana Imphal yorakre amadi khudong thiningai oiba mafam singda security force singna akanba section thorang sing lokhatli loinana sing amasung tampak ki chingnaningai oiba mafam singda checkpoint chamaga taramathoi hangdoktuna achat awog sik check tawki adumoinamak mipa mipundi amata yaukide hairi Manipur police na satharakhiba drive ki makha chatharakwa oina ngasisu tampak ki tongan mafam singda traffic ki rules kaina number plate thadaba registration certificate na chingba yaudaba two wheelers gari kun detain tawkhre loina tinchat film naplamba gari mapan amasu lokthokre Aroibada maruiba pau amuhan na bizari Assam Rifles na mihatina hatok pikraba thangjam marorama chanu na laikidaba chahi kun gamathoi mapung farakpa ningsing thoram pangthokre Thokliba lana sida maitai amasung kuki animaki victim oihoraba IDP singe justice pangnaba punna honaminaba mathau tai haina ifamna pongdokre Kumal lampak area da tongan ba group singa demand torop ki mayukta wakat mifam chathakre amadi ising ichawna soklaba state singi manungda Manipur gi lupa crore kuninga mapan lakh kun yauna lupa crore listing ni pan henba senfam center na kaikokre Hauziki oinadi Mami TV na sandok chaba Manipuri Paulo Sinjare makata ba pawgidamak migyeng tadan lebiyo